September 9 amasung 8 Manipur pumbada public curfew lauthokre. Miyamna Narendra Modi, Amit Shah amasung N Biren gi mitamsing masing khangdana mai thabiyo Tagdal. Thaubal amasung Kaksing district apunba lub Tagdal na Sinduna district ani asigi apunba miyamge nong magyoiba convention ama. Ngarang Thaubal district ki sapamda pangthoktuna khananay naraba matungda tha asigi 9 amasung 8 da numit nini sumna Manipur pumbada public curfew lauthokle haiba yawna tongan bawarep sing lawkre. Ngarang gi miphamadu no more politics, no more violence against innocent life haiba pandam da pangthokiba nei. Yengkhom baiga Chandrana thoram mapu oiduna pangthokiba convention asida district anidagi miyoi lising kaya na saruk yakhe. Mipham asida thabaktagi potharaba IAS RK Nimay amasung MUG Law Department ki head Dr. Yumnam Premananda na wangang loising oikhe. Mipham asina lawkiba warep sing Tagdal gi convener Waikhom Jotin na miyam da pathokladuna Fongdokibada numit ninigi Manipur pumbagi public curfew chatharingai manungda miyamna lambida thoraktuna Narendra Modi Amit Shah amadi N Biren gi mitamsing masing khangdana mai thabiyo. September 10 dagi hogduna center amadi state laingaki mathakta non cooperation movement hauba tha mari hena nongmai kapnariba se center amadi state laingakna khudakta leban gadaba nei lanjena duna lairiba singbo laingakna matik chaba protection piduna aki akhang yauduna masagi yumsingda halan gadaba nei miyoi bagi hingbagi lambida apanba piriba masung akoi bagi saktambu manganduna reserve forest ki lamsingbu kokthoktuna popi pambi thariba sing takthokadaba nei yellow mi yambu athubada ngak sendigadaba ni amade Manipur gi CSO sing punsinduna amatoy na lawrakpa pirepta Tagdal na sagutkani haiba warepsu yawkhe mifam asina tha mari helaklaba lan asida laikhidraba athoba singi mafamda minute ani tumina leptuna ikai khumnaba utkhe Kangbai faubada Central Forcing na thamjinba barricade sing lauthongnaba miyoi lising kaya na thomjinkhre laingang na tungda ima ibel amasung nahasing na mangda miyoi chamaga kunthra rom sokhre Manipur gi apunbagi saktam thugaiba yaroi haiba yauna state asida NRC chanahanbaga loinana illegal immigrants sing masak khangdoktuna takthokhigadabani amasung ground rules sing thugaiba sugi militant singa tawnarakpa suspension of operation handokadabani haiba demand singi damakta Leptana Khongjang kaya changsilagliba Coordination Committee on Manipur Integrity Kokomi gi lamjing makhada ngarang Imphal dagi Churachandpur phawbagi marakta leiriba tidim lambi paringge Kangbai phawbada Central Forcing na sajilagliba barricade sing lauthokadabani haiduna miyoi lising kaya na thomjinduna akanba Khongjang changsilubada security force ki maikaidage tankhaiduna irang laksinaba nongthakta nongmai kapa yauna Tear gas cell mok bom na singba kaya len haitharak padona miyam da onsinduna kapsilak padage Khongjang loi chama ku kunthra rom sokhre